Anomatada channel asina adom taramna okchari miyamna khorang na enrakpa 2022 FIFA World Cup November gi tang kundagi December gi tang taraga nipan fawba pathok lagani hariba FIFA World Cup asi QATAR hariba lebak da pathok kadogani hariba World Cup asi da 32 teams na saruk yagani team kontragani thoi na saruk yagani aduga hanana hariba World Cup asigidamakta event asigidamakta world class stadium nipan sadra loikre opening match November gi tang kun Indian Standard Time da 9:30 PM da QATAR amadi Ecuador ani sanaragani sanagada stadium na Al Bayt Stadium hariba stadium sida sanagani sanagada team sing matangda tong group kolonana tamjaramge group A da QATAR Ecuador Senegal Netherlands group B da England Iran US Wales Scotland Ukraine group C da Argentina Saudi Arabia Mexico Poland group D da France Australia UAE Peru Denmark Tunisia group E da Spain Costa Rica New Zealand Germany Japan Group F da Belgium, Canada, Morocco, Croatia. Group G da Brazil, Serbia, Switzerland, Cameroon. Group H da Portugal, Ghana, Uruguay, South Korea. Hariba singsi group wise adugumba awataba countries ki team natani sanagu matama mudi numiki matanga tamjaramge group stage sanagado wasi November 20 dagna December 2 fawni round of 16 sanagado wasina December 3 dagi December 6 fawba quarter final sanagado wasina December 9 dagi December 10 fawba semi finals December 13 dagi December 14 third place December 17 sanagani uga final December 18 sumain tawdana November 20 dagi December 18 fawba hariba 2022 FIFA World Cup asi chathagani FIFA World Cup asi QATAR da pangthoklabanina QATAR gi maramda khagajik sahajaramge QATAR hariba laiba asi yamna inakera khunba adumba lebak amani Peninsular Arab country Western Asia ki manang raiba adumba lebak amani maki capital sina Doha hera khani aduga magi population si yam de 29.3 lakh khin aduga jorang matang sida panjaning lamba wa form mana better da India masa 7.5 lakh muk lei aduga toman ba 100 countries dagi mi kama tabak tawari employee hoina QATAR da lei QATAR yam phajaba city amani futuristic skyscrapers aduga ultra modern architectures kayama QATAR gi Doha capital da ufangani harbalam namasugi QATAR gi official religion si Islami official language na Arabic ni aduga makogi form of government ki matangda hajabtar gadi unitary Islamic parliamentary ni semi constitutional monarchy ni makoda jujik leidus aduna yamina kera kunba natural gas amadi petroleum gi production pada lebak sindi manjing amaba prithvi gi manunga third richest country ni haina longna ba khangna ba dumba mafam amani QATAR June dagina July fawbasi QATAR de yam sajaraga su magi climate condition ni matang kitang thamjage Friday hana cloudless day si July 29 ni aduga clearest day sina October 2 ni
aduga clearest day of December ki kwaidi hena lechinung phai thangaba atiasi am tarang nation singa lebun michi December 24 ni. Shortest day si December 21 ni 10 hour 33 minutes oi. Longest day na December 1 aduga 10 hours 40 minutes oi. Earliest sunrise si Qatar da December 1 ni 6 AM ni. Latest sunrise na December 31 ni 6:20 AM. Earliest sunset December date 1 ni 4:43 PM. Aduga latest sunset sila December 31 4:55 PM. Hariba Qatar ni yumbu idro pantokadoriba World Cup asi yamna most expensive in World Cup history haina khangnei longnadi. World Cup history da kwaidagi hena expensive ojida badumba event amani Qatar na handak host oribasi rakna $220 billion gumba expend over haina pandadi. Masi 2018 da hariba same agency Russia da pangthok matamda laikiba expenditure dudagi 15 times hena expend over the ba adum event amani and Qatar na host oriba kugi World Cup. Qatar forward sadaga somna hariba event su witness wabinin labadi. Flight ticket also jikona 16,597 rupees mine lay. Amuko swalla panjaram ge hariba 2022 FIFA World Cup ki opening match sabitare masi Qatar madi padorani marta Al-Bayt Stadium da then standard time da 9:30 PM dagi November 20 numisade de sanagani. Hariba event stay with subscription ni di haragadi sports 18 natraga sports 18 SD ni aduga free di haragana Jio cinema da yari ando pangthok ba FIFA World Cup 2020 asigi matangda kada kazit khunjin jaraga miyamda pau yo hanjabani so kibalan ko puno ngam ngati aro bida puno ko amukan ni tai